Security Force na lona thingkraba lalhaulu KCP taibangan bagi juvenile ama yauna lalhaulu asigi cadre taruk masing yamlaba khutsu khutlai kaya ga loinana Technopol district ke El Minau Chingyang dagi fagat pangamle hairi Police tagi fangwa pawman hai faraba miyoi sing adudi RK Ingo chahi nifunithoi oinam herojit chahi kunipan Salam Susil chahi kulhumdoi Hizam Mani Maitai chahi kuntramathoi Samjet Sabam Mani Shana Maitai chahi nifuhumdoi amade juvenile amagani makhoi dagi fagat lakpa khutsu khutlai sing adudi LMG rifle ama SLR rifle ama Insas rifle ani AK-47 rifle ama LMG के magazine manga SLR magazine ani Insas LMG के magazine manga AK-47 rifle के magazine ani passive night sight ama SLR nongmai maru के ngakpigani nongmai ki maru marifut tarat taruk 7.62 mm के LMG maru chani humpunipan Insas rifle की maru chani taruk 7.62 mm के AK rifle maru humputara humdoi bulletproof jacket taruk bulletproof plate nipan amate mobile phone taret ni hairi